Manipur State Film Development Society na Lamdam asigi film toujaribasingbu pukning thaugatpa oina piba Taramathoi suba Manipur State Film Award _taranipan lauthorkpada Vex Actor gi Award phangkhraba Actor M Somendro Alias Kaiku na ngasi phawbada chahi 15 hena film gi lamda khongdarakpa haibasi Lamdam asigi praja singna support tawbiba amadi nungsibibadagi mai pakpa ngamkhibani haujikti film gi lamdagi potharakpagi pungpham asida film policy satharagani haina minister na lauthorkpa asi pangkhai leitana harauba pokchai Manipur Future Film inkhatlakliba gi team sing lam asida nauna khongdarakpa oirabasu yamna young and dynamic oiba amadi yamna creative oiba maker ngaktani film gi lamda makhatana hen mai pakpa oirsanu haiba wafam kaya phongdokhi thabuk suni khangdresu ka tamu thawri mem khro wang sari ka khwidon nabni ne Manipur State Film Award 2018 gi aibo best actor gi kanbira pa tasing yam nungai phudok chari tasena aigi de matham sangna hona jaraga mayam gi sewa tawjarak pada tasena mayam gi chauba contribution ne hajen ninge duga khoi film society gi chinaw ra biriba director producers adigi khoi gi crew members mayama actors mayama khoi plop tominaga khoi support na tasena ngasi film ji awjarak pani mayam to tasena thanks to ninge duga maroi na aigi fans mayam haitare ai maple biriba chinaw mayam ni yemi dagi ngasi aina lejari film ji awjarak pani mayam gi support na ne hajen ninge Nakal amaromda Taramathoi suba Manipur State Film Award _taranipan gi oina Best Actress ki mingthol phangkhraba Laisram Somana shooting manungda aina Best Actress Award phangani haibagi thajabadi laikhide adubu actor Kaikuna acting pukning sangna taw soidana ichanna Best Actress nangna phanglagani haina pukning thogatkhibadi laikhi inkhatlakliba film gi team gi maikaidagi su yamna coordination laina shooting tawhankhibadagi ngasi aina mai pakpa ngamjakhibani haiba wafam kaya phongdokhi hadaki state award sigi tarakpase tasengna nungai bamti pokchai aduga shooting tawringai manung dasu akhoigi khatar iron bone team gi so first production oiba inkhatlakliba se director Damanoranjani khangde producer Daniel aduga khatar moise yamna thabak tawbada akhoigi yam sincere oiba aduga yamna khatar coordination adigi moigi team work se yam yengba nungai aduga pre planning tawba aduga shooting maktani harga shooting tawrase harga script nung pura tawna hana storyboard hana lo semdo porakani cameraman duga tanaraga framing ama kaika aduga namga dorbe scene sina ngasini khone si namga dorbe scene se si scene sine na phajana gonda briefing tawthopiraga aduga film in namjunga as one scripts in one thoroughly patho hale because dialogues in one comfortable oina bana do first time akhoi man approach to lak pase the scripts aina pa gi matam ta aina scripts heck full power lor aina Damanoranjan phone tar si ma sidi ai ta say acting to drasu yani nagi roles di sama ki role no ne pire se have like khaita acting ne har ga da khoina tawshina ba ek yaw da ba aduga aina yam kanna hena du da improvise taw ga da ba aduga yam kanna hena khaita acting di area ne harga yam kan taw da just normally ama oiraga aigi huji laiba